Ashabe Kahafki Wari. Bismillahirrahmanirrahim. Ashabe Kahaf aibadi surung manunggi miyoising wari asi angakpa thawdoksing manungda amani Allah magi kalai pakta surah Kahf ko wa manazil torki surah asida Ashabe Kahaf ki miyoising amadi makoida Allah na utkiba angakpa thawdok adugi matangda wari liri surah asi nazil torki mangda mi anihum khaklaktuna ibnu rasul sallallahu alaihi wasallam do hanglaki Ashabe Kahaf kanano thawai karino zulkarnain kanano asina chingba wahang singasi yahudi alim amana hanghallabani maduda rasulullah sallallahu alaihi wasallam na hayeng haijagi haidok lure inshallah haiba kauthok lure mak khanbadi allah dagi allah na hairak laga phonggani asini adubu inshallah haihudabadagi tha ama mukwahi amadi allah ki mai kaidi paula khidre masida rasulullah thawai amna wajaki hangbalak pa kanglup ki mangda kai basupokhi amasung allah na karigidamak mahapu thadok liba allah na mangonda gi lap praba aina su chingnajaki adugi matungda surah tharki bani Ashabe Kahaf ki wari ase asumni wari haudringai mang channel asibu subscribe tawiba video like tawiba bell icon namsin biba masidi amukhana ningsing jari mayam na khangi yahudi alim sing amadi yahudi gi angam mothau sing amadi yahudi sing hajat isa alayhi salam bu nabi ni haibas yaramde mage mayok ta sarau kaya sindura hat pagi damak sin ki bani adu bu hat padi ngamhodre allah pukat kare adu ge matung de yahudi sing roman sing mapangan kagat ki dine hak pu namsin na bak hotnarami matam masida mapangal leina pan bakanglo si roman sing ni roman sing matama da but lat pangalom ni makhoi gi matamda but lat taba kanglo haibdi christian sing bu haja isa gi followers sing bu makhoi gi dharma phong na pangthok poi gi athing bu tharami akan mi cherak leirami ot leirami adubu matamdu gi christian sing na lot adina hakku amadagi amada lot na tablik tawduna din sibu amadagi amada yohannarami khangkhrabadi akan mi cherak ni hat pani makoi kalima la ilaha illallah isa nabiyullah ni maramdi matamdu christian jing oin musalman ni momin ni hadal isa na dunia dagi hankrabagi tung chaurang ni chi chamagi manungi wari ni Ashabe Kahaf ki wari se matamanuda roman singi province philadelphia ko bong fo masida dekianus ko ba zalim ning thoma palami mahak se but latpa tamoi kanba zulum to woni thoirami magi area manung da leiba christian singbu makoi gi din chatpe de mak athing ba tharami khangkhrabadi ot nairami mafam asida christian alim khara na yam lot na tablik tawdana hajir isa gi din na si tubin sandoklami madugi manungda Ashabe Kahaf ki pakhang sing asi yauki makoi gi matang da surah Kahaf ta allah na wari liri makoi sing ato allah bu yam thak wang na yaba allah ki damak thawai mangkhrabasu halaroi daba dugum kanglup oirami kanagumna hai makoi du mangani kanagumna tarukni actually makoi ase taret ni amasung makoi gi ming asumni maximilian timlikha Ioannis, Sudianis, Edninanis, Dinanis, amasung Anthony. Anthony asi lairaba haming sanun wamani makoi ge loina kibani. Makoi asi loina ningthogi konungda awang ba phampai ba ngak to rami Anthony natana aduga makoi ge loina hui amasu chatki hui adugi maming ne kitmir kawi. Maximilian asina ningthau Dekianus ki machanupi lorami uzir makokni Maximilian ase mala khara khang haiba mayam dagi oirami makhoi asina isa alayhi salam gi din bu lawsilaga yamna lot na makhoi masen ta khangna dun lairami injil ge ayat sing lot na thamlaga lot ne tilawat torami hajar isa gi pisingui natraga kitab ki ayat amagi matungina matam madu da din hakku aduk wana lot na chatnaramba ado nomadi iphong na mayam gi oiba din ama oina mayam na chatnar kani haibasi yorami makhoi na khalli kari numitna adugu mawatam adu lakadabase asumna chathringai matamasida noma makoina makoigi but khana da leire but khibik tugai doki yamna lot na chalama sanaraga makoi loina mauthi narabani macha leitriba macha leirabasu amatta leiriba adugumba tanjagi pakhang punsi ni makoigi chahi amadi roman gi main ning thau adi adrin haibase mak ki konung jerusalem dani mak ki makha dani Dekianus ki saltanat se Dekianus na panba mafom asina Philadelphia kawi aduga Adrin ase Dekianus ki mafom asida kharani koi blaki Dekianus na ningthau laibani na yamna chauna lang tamlami asumna nomadi makhoi gi chatnabigi matungina konungi main mi singi mahfil ama
ꯂꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯇꯤꯜꯂꯒ ꯅꯤꯡꯊꯧꯒꯤ ꯗ꯭ꯔꯤꯟꯒꯤ ꯃꯥꯡꯗ ꯁꯖꯗꯥ ꯇꯧꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯕꯨ ꯃꯄꯨ ꯑꯃꯒꯨꯝ ꯃꯈꯣꯏꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯕ ꯂꯥꯠꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯆꯠꯊꯈꯤ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏꯒꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤꯕꯨꯁꯨ ꯗꯦꯀꯤꯌꯥꯅꯨꯁꯅ ꯀꯧꯈꯠꯂꯛꯂꯦ ꯃꯦꯛꯁꯃꯦꯂꯤꯌꯟ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯈꯤꯂꯥꯐꯇ ꯃꯉꯣꯟꯗ ꯁꯤꯖꯗꯥ ꯇꯥꯕ ꯃꯄꯨꯒꯤ ꯃꯥꯡꯗ ꯅꯣꯟꯖꯕꯒꯨꯝ ꯅꯣꯟꯕꯒꯤ ꯃꯍꯨꯠꯇ ꯐꯣꯡꯅ ꯏꯃꯥꯟꯒꯤ ꯏꯖꯍꯥꯔ ꯇꯧꯈꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯖꯃꯤꯟ ꯑꯃꯁꯨꯡ ꯑꯁꯃꯥꯟ ꯁꯦꯝꯂꯤꯕ ꯆꯂꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯔꯋꯔꯗꯤꯒꯥꯔ ꯑल्लाहनी महाक नत्तना कनामसु मपूनी यादे करिगुम अतोपबु मपूनी यारबदी ओंथोकना हंथबा अरानबा थबक ओइगनी असुमना महाक ईमान की इजहार तौखरे अदुगी मतुंगदा मागे मरुपसिंग असु मागे साथ पीखी ईमान की इजहार तौखे अदुगी मतुंगदा मखोइगी पुरमक अंगकप ओइखरे महफिल की तौहीन ओइखरे अदुगी मतुंगदा मखोइबु फारे एडविनबु तौहीन तौबा निंगथौबु तौहीन तौबा अमदी अखोइगी रोमन की बूथ सिंगबु बेइज्जत तौबगिदमा डेकियानुस की इकाइबंग यमखै लेरमदे मागी कोनुंगदा मागी खास मी सिंगी मनुंगदगी अदुगुम थौदोक ओइखेबदुदा डेकियानुसना मखोइदा अहिंग अमा मतम पिरम्मी करिगुम्बा सोइख्रे हाइद्रबदी तौबा तौद्रबदी मखोइगी थवाई पुरमक मांग तागनी मखोइना लोकअप तत थमनिंगे तंजासिदा लोकअप सेनबा सिपाई ऑफिसर अदुना मखोइगी अदुगुम्बा थौना लिंजेल अमदे मखोइना पुरिमलिबा धर्म अदुगी अपाम पोकोदगी मागी थवाइबु योंथोकलगा मखोइबु चेलहनकी मखोइ खरसिगी मरक्ता हानदगी मथक्ता मखोइ खरसिगी मरक्ता हानदगी मियोइ खरदी हाइबदी अखोइगी पाद्री सिंग अदैदी मरुइबा मियोइ खरना चिंगनबा लैरम्मी मदुदी मखोइ असे कैनोमा मनुंगदा पुई मखोइगी मखोइगे इमान मानदे हाइबसे अदुबु मखोइगे बूत कोट नोलमदे अमसुंग मनुंगदा इमान लेबनिना साजा सुखरदि होंगता मखोइ चेनखरे हाइबे पाउ तारगा मखोइगे तुंगदा येकनबा तानरकले मैक्समिलियन सिना लीडर नि मागी युमदगी लैनुंगदा लोटना चटपे याब लंबी अमा सुरुंग लंबी अमा लैरम्मी मौदगी थोरक्तुना मखोइ उचिन नाचिन नानथोरक्तुना अहिंग अदुमक लापना लैबा खुंगम अमदा थुंगलखरे मतम अदुदि मी यामदबनिना इहांग हांग मी उनहौदे मैक्समिलियन अल्लाह वालानी मा खुंगंग अदुदा हानसु लाखरे खुंगंग दुगा थांगना लैबा चिंग अमगी अहोब अमदा सुरुंग अमदा चंगलगा मा अल्लाह बु निंगबा अल्लाह बु कौजबा दुआ तौबा सिने चिंगबा अमनिरक हानसु तौखरे मतमदुदा माना हामेंग सेनबा लाइरबा नुपा अमगा खंगनकी खुंगंग दुदा मखोइना थुंगलुरिबदु ngसाइगे हामेंग सेनबा नुपा लाइरबा हसी एंथोनी असिगी युमदनी हामेंग सेनबा नुपा असिगी युमदगी मखोइ अल्लाह की खुदम पांदमा फंगदुना ngसाइगे सुरुंग असि की माइकई चले अमसुंग नोमतंग निनी तंग लोरसी खन्ना चले मतमुदा ngaliba yukni hameng senbu पासिसु आइसु ना खोइगे चटकी हाइन अकनबना लाकी हाइरिबा hameng senba पाखंग से मैक्समिलियन ना सुरुंगदा दुआ तौरिङैदा थेंगनकिबनी मतममदा अदुना मासु दिने हक्त थवाय अनसिनकी असुमना मखोइ सुरुंग मनुंगदगी चंग बगिदा मक्काखली अमरोंदा ngसाइगे हामेंग सेनबा नुपासिगी हुइदुसु तानरे अदुबो माबो हंदुना फुदुना तानै यादे तानबो खुदिंग हल्लु यादे अरोइबदा मखोइना अल्लाहना खंगबम लैरमगनी लाकचरनि हाइदुन लाकल्ले मखोइ सुरुंग मनुंगदा फमनरे पोथारे हुइदुना सुरुंगी हेक ममांगदा कुल्ले मदुदगी मखोइ मसेन हाइने अखोइ अममबगी शक्ति अमना यंगसिनबुगुम तौइ अदुदगी मखोइ खंगहौदुना यामना कन्ना तुमनिंगकी अमसुंग पुमनमक तुमकी अमरोमदा अल्लाहना मखोइगी मथक्ता पेन बोइरमी मखोइगी ईमान थवाइबु कीददना तौखिबा ईमान की इजहार अमदि मखोइना दिन हकपु चेतना पाइरगा थमजबा पुनमक अमदि मखोइगी वखलदा दिन असि करम मतमदा फोंगना चतनरकनि हाइबगी लांगतकना खंगिंगबा पुनमक असिगा मरि लैनना अल्लाहना मखोइदा अंगकपगी मोजिजाम उतखिरमी मखोइना चिलखिबदि नोम निनिगिनी तुम थगिबदि ngahaktagini अदुबु मखोइ चही चहुमगा मापन चुपना तुमकी हगोलकपदा ngसाइगी मखोइगी चही सेलिबा फी पुखिबा पोचे पुरमक चप माना लै मखोइ मसेन मेकअप थोरकपदा हंगने कयाम कुइने तुमख्रबा जातनो अमना हाय चाक चमांग अमा नत्रगा नोमगी तंखाइबोक अमना हाय अल्लाहना खंगे खोइ कयाम कुइने तुमलरे हाइबसे अदुगी मतुंग मखोइ चाक लामलकले मखोइदि यावबा पैसा चांदी अमा पुरगा चानबा लैबा थोरकले अहानबदा ngसाइगी हामेंग सेनबा नुपा एंथोनी अदुबु थारकपनी मागी मिंग एंथोनी को चाव अदुबु माना थोरकपदा ngसाइगी मागी खुंगंग रेकिम कोबुदो मी अमत लैत्रे उवा हौक्रे युम काइथक्रे लोइनगी लोइना अंगकप फंग ओनखिरमी मखोइना खल्ली नोंग फादे तुमकिबा ओइखिबसि करिनो हामेंग सेनबा नुपा एड्रिन
एंथोनी दो यामना ngaktuna kiduna chenduna halakre Maximilian kona chatre ma tapna tapna khajik gyanda lagi kaino mati oikre haibase adubu chahi chahum ga mapan gi matam oikini haibadi sukha thajade pumon on kheramle mafam kuding makoina leramba city du changsin ki adubu city do adukki matik chawram de makoina lakpa matamda adubu city aduda But lat mi thoina u phangdre girja kumbalai amasung modu Christabu cross ta yan kibani haina Jesus ki murti Maryam ki saktam murti khinbu ui ibadat khana singda Hazrat Isa ki hakikat wari di thoi thaidok pa hauram me hakikat wari dagi Hazrat Isa ki hakikat wari dagi thaidok pa hauram le Maximilian amadi magi marup singna matamnuda Injil ge ayat amada yamna khalami ngasi dine hakpu lotna arot pada phawda ningsingba phongba kineriba ado matamama bino matamama lakani nongthilgi angan bada mayamna phongna sonarkani haiba wafam asi makhoi adu karamno rakadabna haina khalam bado madu seng na urare adugi matung mahak tal yon bu dukan amada tal lawra batu paisa du piru bada dukan wala sing aduna paisa du uba khan ki masidi thaina ge sana lupa gi paisa ni amasung mahak na arot palangai ama phanglu badagi purak pani khanna ma bu tung tharam de adagi mayam punsilaktuna arui bade Maximilian bu sipai ani da sinaki sipai ani na pharaga mafam dugi hakim gi nakta puki asumna tapna mokoi gi aseng bu wari khangna rakki Maximilian na gi hanagi yumma da chatli sak on khrabasu arot pot khara amadi alot lambi adudi kanansu khanglamdri asumna mabu yamni izzat tawraga makhoi mayam loila asai gi ching adugi surung phawba laki dongda makhoi purma oikriba thodok adu khanglaki makhoi amuk surung adu changsilli amasung madda makhoi loina Allah na sihanki matam dugi ning thawna makhoi bu yamni izzat tawna kafan da fan tawki mafam da masjid amasu sake kaya gi matik angak ko thodokna ngai hak tumba makhoi gi oina amarom da chahi chahum henna haukiba Allah tawge haibata tawbanga mani mahak pu thajakrabadi lemna mangda warisi amuk khajik hangatna matek amaga kakhatsi ngasai gi makhoi kharasina guha changsin krabetung Allah na tumhan khre adubu makhoi bu Allah na tum da bagi mong da thammi amasung oi yet yawat halli amarom da makhoi gi dusman jingna asumna makhoi gi khongul lirak padagi ngasai gi surung asida changsin khre lot khre habasi khanglak padagi makhoi ching adubu question ki ningthau de kyan su tung da lakhi mathak mahak ki machanupi Maximilian gi nupi su lakle makhoi na khanbana mafam adu rate torga phadun puraga bichar tawgani makhoi gi dharma tagi tawba torga puthorakani natraga hat kani asini asumna sipai ani khak han bal changsil lubada khanglauduna thawai lan bugum ki na upthu nathu chenthoraptuna laimai du ontaki maramdi Allah na makhoi du tumhal labasu kanagumna makhoi bu ubada thawai lan ga da umake ki ba pokalami masigi matang je sura kaf ki ayat ta pangbigani aroi bada dakyanus masamok chu changloi adubu ngam khai leitana ki kibna thawai lan kiramgani khajik mangai makhoi na khanki makhoi gi butsing bu yakidabadagi azab oina phangni bani haina lauki amasung magi hukum dagi surungi changkhamda paksilaga manungda makhoi chad thakna sikiduna kabar oikrasanu haina khalli tungda lotna madubu thugai bagi hotna kanglup amasu laiki makhoi sikre potloi ge khanna adubu makhoi gi nakpa changba ngamlamde kiduna paithoknarak e makmoi bu amukka puthorakke hotna kanglup tuna Maximilian gi nupi amadi magi kanglup ni madugi matungda ningthau Decyanus na ai bomi bu ihallaga makhoi gi wari asi akhoi gi Roman gi but singbu Roman gi mapu singbu yadabana akhoi gi makhoi gi dharma dagi nanthok oidaba nabi Isa nabi gi followers sing asumaina chen kibani adagi makhoi bu akhoi gi sapai sing na phanglubadagi makhoi bu lauthok ke hotna kibani adubu mafam di lauthok pa yakide haina makhoi madubu record ama iraga ningthau Decyanus na mai konung de thamlamki asumna makhoi matamdugi mi singna makhoi singa do guha manung da sikre sahid oikre haina khanki Maximilian gi mawagi wakhalda yamna ningamdana lenki machanupa pakhang pharaklabada magi nasihat ki matungina mahak asu ahal loiraktana sikre amasung ching adugi chingkhongda magi kabar oiki mawa
की मनाता सोर्स अमदा सुमना हाय असाबे कहफ की मियोइसिंगबु अल्लाह ना हगत हल्लकपा मतमदुगी मियोइसिंग सीरगा पुमख्रबा तुंगदा करमना अमुक हौगलकनी हाइबगी मतांग असिदा यामना चर्चा तौनरमी मीसिंग वफम असिदा मुर्तद ओइबे यावनरकलमी मतमदुगी निंथौना अल्लाह दा वफम असिगी मरी लेनना करिगुम प्रमाण अमतंग अल्लाह की माइकैदिगी उत्पीरबदी हाइनसु दुआ तौरमी अल्लाह ना मदुगी दुआ दु कबूल तो बी की हाय ओइबे वफमनी एनीवे ngaihaktung tumsi tumkibana chahi chahum hena tumkiba chada thakta maki amasung esu hengataba makoi gi hakchang gi oina masidagi hena ngakningai kiningai buakya kai du phanglugani musalman singne iman dam pung phaba mapung phana chatke khalabadi islamic ilim khangba tangai pade maruoina musalman khibik ki phungawari angang tahan gadaba wari asigum wari sing asini masina tariba khibik ta allah rasul din gi aseng khanglakani islam gi oiba wari history masla masail din dagi koi lap su yade din khanghandrabadi ichai su gi lambi faireng nakini samas ta mahing langlakani phattaba wari sajat ti chatke atholakani koina फरगा बेदीन मखोई मफमदा मखोई तुमिन्ना लुकना लाइकिगदबनी वीडियो से भी यंग भी थागतरी अस्सलामु अलैकुम रहमतुल्लाहि व बरकातहू।